ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯁꯦꯁꯟ ꯕꯖꯦꯠ ꯁꯦꯁꯟ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕ MP ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯆꯧꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯀꯣꯑꯣꯄꯔꯦꯠ ꯍꯥꯎꯁ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ ꯍꯧꯖꯤꯛ ꯆꯂꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯈꯔ ꯈꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯂꯤꯇꯔꯦꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤ ꯂꯤꯇꯔꯦꯁꯤ ꯔꯦꯠꯇ ꯑꯩꯈꯣꯏꯒꯤ ꯆꯥꯗ 63.3 ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥꯀꯣ ꯑꯗꯨꯒ 2022-23 ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠ ꯔꯦꯠ ꯑꯁꯤ ꯆꯥꯡꯆꯠꯇ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ 3.2ꯅꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ 4.7 ꯌꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯏꯟꯗꯤꯌꯥꯒꯤ ꯑꯊꯨ ꯆꯥꯎꯕ ꯃꯤꯌꯥꯝꯒꯤ ꯂꯩꯔꯤꯕꯁꯤꯕꯨ ꯌꯦꯡꯅꯕ ꯃꯇꯝꯗ ꯐꯥꯎꯕ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯆꯥꯡꯁꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯡꯕꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ MP ꯁꯅꯥꯖꯥꯎꯕꯅ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯕꯖꯦꯠ ꯁꯦꯁꯟꯗ ꯄꯨꯊꯣꯛꯂꯤꯕ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯑꯣꯖꯥ ꯌꯥꯝꯅ ꯑꯩ ꯌꯥꯝ ꯊꯥꯏ ꯑꯩ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯒꯤ ꯁꯤꯝꯕꯣꯜ ꯑꯣꯏꯕꯤꯔꯤꯕ ꯏꯅꯤꯡꯊꯧ ꯀꯣ ꯅꯤꯡꯊꯧ ꯂꯩꯁꯤꯟꯕ ꯁꯅꯥꯖꯥꯎꯕ ꯔꯥꯖ꯭ꯌ ꯁꯚꯥ MP ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯏꯅꯤꯡꯊꯧꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯅꯤꯡꯇꯝꯕꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯅꯤꯡꯊꯧ ꯇꯨꯅ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯥꯡꯀꯛ ꯅꯥꯏꯅ ꯂꯥꯛꯄ ꯆꯦꯟꯊꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯜꯗ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧ ꯑꯗꯨꯝꯕ ꯏꯅꯤꯡꯊꯧ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯣꯏ ꯆꯠꯂꯦ ꯑꯗꯨꯕꯨ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯅ ꯃꯃꯥꯡꯗ ꯆꯠꯈꯤꯕ MP ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯔꯥ ꯐꯥꯒꯠꯅꯕ ꯕꯦꯛ ꯕꯦꯟꯆꯔ ꯃꯅꯤꯡꯗ ꯐꯝꯕ ꯄꯔꯥ ꯐꯥꯒꯠꯅꯕ ꯁꯥꯇ꯭ꯔꯅꯦꯅ ꯃꯌꯥꯝ ꯑꯃ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯃꯤꯐꯝ ꯐꯝꯕ ꯂꯥꯛꯄ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯒꯤ ꯁꯦꯁꯟ ꯐꯝꯕꯗ ꯀꯔꯤꯒꯨꯝꯕ ꯀꯣꯏꯁꯟ ꯑꯋꯥꯔꯗ ꯑꯗꯒꯤ ꯖꯤꯔꯣ ꯑꯋꯥꯔ ꯄꯥꯈꯠꯄꯗꯅ ꯃꯅꯤꯄꯨꯔ ꯄꯨꯈꯠꯇꯗꯅ ꯌꯥꯝ ꯍꯥꯏꯅꯒꯤꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯉꯝꯆꯥ ꯕꯤꯃꯣꯜ ꯀꯣꯏꯖꯝ ꯊꯣꯛꯂꯛꯑꯦ ꯅꯨꯡꯁꯤꯔꯦ ꯇꯧ ꯔꯣꯜ ꯀꯣ ꯏꯆꯪ ꯇꯧꯅ ꯇꯧꯔꯦ ꯑꯗꯩ ꯏꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯃꯥꯅ ꯉꯔꯥꯡ ꯖꯤꯔꯣ ꯑꯋꯥꯔꯗ ꯑꯣꯏꯔꯒꯁꯨ ꯄꯨꯈꯠꯂꯤꯅꯤ ꯃꯅꯤꯄꯨꯔꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯣꯏꯕ ꯀꯣꯑꯣꯄꯔꯦꯠ ꯍꯥꯎꯁ ꯀꯩꯅ ꯑꯃꯠꯇ ꯂꯩꯇꯦ ꯀꯣ ꯃꯅꯤꯄꯨꯔꯗꯒꯤ ꯈꯨꯠꯁꯥ ꯍꯩꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯇꯥꯗꯅ ꯂꯩꯔꯦ ꯑꯗꯨ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯤꯡꯈꯠꯄꯤꯌꯨ ꯍꯥꯏꯕꯁꯤ ꯃꯥꯅ ꯁꯤ ꯇꯧꯍꯨꯝ ꯅꯠꯇ꯭ꯔꯕ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯅꯍꯥꯔꯣꯟꯁꯤꯡ ꯃꯅꯤꯄꯨꯔ ꯃꯌꯥꯝ ꯚꯥꯔꯠꯀꯤ ꯁꯤꯇꯤꯖꯟꯅꯦ ꯚꯣꯠ ꯊꯥꯗꯔꯤꯅꯤ TTR ꯁꯤꯁꯇꯦꯝ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯟꯆꯥꯌꯠꯀꯤ ꯏꯂꯦꯛꯁꯟ ꯀꯣ ꯑꯗꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯑꯗꯩ MP ꯏꯂꯦꯛꯁꯟ ꯂꯩꯔꯤꯕꯀꯣ ꯑꯍꯨꯝꯁꯤꯅꯦ TTR ꯁꯤꯁꯇꯦꯝ ꯁꯤ ꯌꯥꯎꯔꯤꯕꯅꯦꯕ ꯑꯗꯨ ꯃꯅꯤꯄꯨꯔꯗ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯐꯝ ꯇꯧꯐꯝ ꯑꯩꯈꯣꯏ ꯀꯣꯑꯣꯄꯔꯦꯠ ꯍꯥꯎꯁ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯣꯏꯕ ꯑꯗꯨ ꯂꯩꯅꯀꯣ ꯂꯣꯏ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯁꯤ ꯁꯤ ꯌꯥꯝ ꯆꯨꯝꯕ ꯋꯥ ꯑꯃꯅꯦꯕ ꯊꯦꯡꯃꯨꯜꯂꯝꯅꯦ ꯌꯦꯡꯕꯤꯌꯨ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦ ꯃꯇꯝ ꯃꯔꯤ ꯌꯥꯝꯗ꯭ꯔꯦ ꯑꯩꯗ ꯃꯅꯤꯄꯨꯔ ꯚꯥꯔꯠ ꯍꯥꯏꯅ ꯀꯃꯥꯏꯅ ꯌꯦꯡꯕꯤꯒꯦ ꯃꯅꯤꯄꯨꯔꯗ ꯂꯣꯏꯖꯥꯝ ꯈꯨꯅꯧꯗ ꯂꯩꯔꯝꯕ ꯏꯁꯄꯥꯏꯅꯤꯡ ꯃꯤꯟ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯚꯥꯔꯠꯅ ꯉꯥꯡꯅ ꯑꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯀꯩꯗꯧꯏ ꯖꯤꯔꯤꯕꯥꯝꯁꯦ ꯋꯥꯒꯤ ꯂꯩꯕꯥꯛꯅꯤ ꯂꯝꯗꯝꯅꯤꯅ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯗ ꯑꯩꯈꯣꯏꯒꯤ ꯕꯦꯝꯕꯨ ꯆꯤꯞꯄꯤꯡ ꯐꯦꯛꯇꯔꯤ ꯑꯃ ꯂꯩꯔꯝꯃꯤ ꯏꯁꯥꯅ ꯆꯠꯇꯅ ꯋꯥꯆꯅꯤ ꯕꯦꯝꯕꯨ ꯆꯤꯞꯄꯤꯡ ꯐꯦꯛꯇꯔꯤꯗꯣ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯀꯩ ꯂꯩꯔꯤꯕ ꯑꯗꯩ ꯀꯩꯗꯧꯔꯤꯒꯤ ꯃꯇꯨꯡꯗ ꯈꯨꯟꯗꯨꯡ ꯁꯤꯃꯦꯟ ꯐꯦꯛꯇꯔꯤ ꯈꯨꯟꯗꯨꯡꯗ ꯐꯪꯉꯤꯕ ꯂꯥꯏꯝꯁ꯭ꯇꯣꯟ ꯁꯨꯅꯨꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯥꯔꯁ ꯀ꯭ꯂꯥꯁꯀꯤꯅꯤ ꯍꯥꯏꯌꯦ ꯑꯗꯨ ꯂꯤꯡꯈꯠꯂꯝꯃꯦ ꯁꯤꯃꯦꯟ ꯄꯨꯊꯣꯛꯑꯝꯃꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯀꯕꯣꯛ ꯋꯥꯛꯆꯤꯡꯅ ꯀꯩꯗꯧꯔꯝꯃꯤ ꯀꯕꯣꯛ ꯋꯥꯛꯆꯤꯡꯒꯤ ꯁꯨꯒ꯭ꯔꯤ ꯃꯤꯟ ꯑꯩꯈꯣꯏ ꯁꯨꯒꯔ ꯃꯤꯟ ꯀꯣ ꯌꯦꯡ ꯃꯨꯊꯠꯈ꯭ꯔꯦ ꯀꯕꯣꯛ ꯋꯥꯛꯆꯤꯡ ꯍꯥꯏꯔꯤꯕ ꯆꯨꯒꯤ ꯊꯥꯕ ꯃꯐꯝ ꯑꯃꯅꯤꯗꯅ ꯁꯨꯒꯔ ꯀꯦꯟ ꯑꯆꯧ ꯃꯌꯥꯝꯗꯨ ꯃꯨꯠꯄꯤꯔꯦ ꯑꯗ ꯆꯦꯡꯒꯤ ꯇꯥꯒꯦꯠꯇ ꯂꯩꯔꯝꯃꯤ ꯁꯥꯏꯀꯜ ꯀꯣꯑꯣꯄꯔꯦꯁꯟ ꯁꯥꯏꯀꯜꯒꯤ ꯃꯇꯝ ꯁꯥꯏꯀꯜꯒꯤ ꯄꯣꯠꯊꯣꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯦꯔꯝꯕꯣꯛ ꯁꯤꯀꯅꯥꯒꯤ ꯃꯌꯥꯝꯃꯥꯔ ꯀꯣ ꯑꯇꯩ ꯑꯝꯇ ꯄꯥꯝꯗ꯭ꯔꯦ ꯗꯤꯃꯥꯟꯅ ꯂꯣꯏꯕꯅꯦꯕ ꯃꯨꯊꯠꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯃꯅꯤꯄꯨꯔ ꯀꯔꯤꯅꯣꯕ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯝꯃꯤ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏ ꯃꯦꯛ ꯐꯨꯗ ꯏꯟꯗꯁꯇ꯭ꯔꯤꯅ ꯃꯤꯒꯤ ꯀꯤꯍꯣꯝꯗꯒꯤ ꯁꯨꯡꯉꯤꯕꯁꯤꯅ ꯀꯅꯥꯒꯤ ꯑꯁ ꯀꯩꯅꯣꯅ ꯔꯁꯤꯌꯥꯅ ꯑꯃꯦꯔꯤꯀꯥꯅ ꯃꯅꯤꯄꯨꯔꯒꯤ ꯀꯤꯍꯣꯝ ꯂꯩꯔꯁꯦ ꯑꯦꯛꯇ ꯍꯥꯏꯕ ꯑꯗꯣ ꯃꯩ ꯊꯥꯗꯣꯛꯑꯒ ꯃꯥꯡꯍꯟꯈ꯭ꯔꯦ ꯇꯨꯝꯃ ꯍꯧꯖꯤꯛ ꯂꯩꯈ꯭ꯔꯦ ꯀꯅꯥꯅ ꯃꯅꯤꯄꯨꯔꯗ ꯃꯤ ꯃꯉꯥ ꯆꯪꯉꯀꯥꯟꯗ ꯊꯕꯛ ꯁꯨꯐꯝ ꯏꯟꯗꯁꯇ꯭ꯔꯤ ꯂꯩꯔꯤꯒꯦꯕ ꯀꯅꯥ ꯂꯩꯔꯤꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨ ꯁꯥꯟꯅꯕꯗꯗꯤ ꯑꯣꯂꯦꯝꯄꯤꯌꯥꯠ ꯀꯌꯥꯅꯣ 14 ꯄꯨꯊꯣꯛꯏꯅꯦ ꯅꯔꯦꯟद्र ꯃꯣꯗꯤꯒꯤ ꯒꯨꯖꯔꯥꯠꯇ ꯄꯨꯊꯣꯛꯉꯝꯕ ꯅꯠꯇꯦꯕ ꯑꯥꯗ ꯀꯜꯆꯔ ꯌꯦꯡꯉꯨ ꯔꯇꯟ ꯁ꯭ꯌꯥꯝꯒ ꯂꯩꯈꯤꯗ꯭ꯔꯦꯀꯣ ꯀꯟꯊꯩꯅ ꯑꯁ ꯂꯣꯏꯔꯦꯅꯦ ꯏꯁꯥꯒꯤ ꯅꯠꯇꯦꯀꯣ ꯑꯥꯗ ꯀꯜꯆꯔꯗ ꯁꯥꯟꯅꯕ ꯑꯗꯒꯤ ꯌꯦꯡꯉꯨꯕ ꯁꯒꯣꯜ ꯀꯥꯡꯖꯩ ꯍꯧꯔꯛꯐꯝ ꯕꯥꯔꯠ ꯄ꯭ꯂꯦꯁꯅꯦꯕ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅꯃꯛꯒꯤ ꯂꯩꯔꯤꯕꯁꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯃꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯀꯂꯥ ꯁꯪꯁꯀ꯭ꯔꯤꯠ ꯏꯅꯥꯛ ꯈꯨꯜꯂꯕ ꯂꯩꯕꯥꯛ ꯑꯁꯤꯅꯤ ꯁꯥꯟꯅꯕꯗ ꯑꯗꯨ ꯇꯧꯕ ꯊꯥꯡ ꯂꯩꯔꯤꯅꯦꯕ ꯑꯗꯨ ꯂꯣꯏꯅꯃꯛ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯃꯤ ꯁꯥꯝꯊꯔꯛꯑꯦꯕ ꯑꯗꯨ ꯃꯤ 15 ꯆꯪꯉꯀꯥꯟꯗ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯀꯣꯑꯣꯄꯔꯦꯁꯟ ꯑꯗꯒꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯃꯤꯡꯗꯒꯤ ꯑꯣꯏꯅ ꯂꯩꯈ꯭ꯔꯦꯕ ꯑꯇꯤ ꯄ꯭ꯔꯥꯇꯦꯁꯟ ꯀꯌꯥ ꯂꯩꯔꯝꯃꯤ ꯂꯣꯏ ꯑꯗꯨꯁꯨ ꯄꯨꯊꯛꯈ꯭ꯔꯦ ꯂꯩꯔꯛꯇ꯭ꯔꯦ ꯌꯦꯡꯉꯣꯕ ꯑꯗꯨꯅꯅꯤ ꯏꯅꯤꯡꯊꯧꯅ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦ ꯈꯨꯔꯨꯝꯖꯔꯤ ꯅꯈꯣꯡ ꯄꯥꯏꯗꯅ ꯑꯩꯈꯣꯏꯗꯤ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗꯤ ꯅꯤꯡꯇꯝꯕꯒꯤ ꯁꯤꯝꯕꯣꯜꯅꯦꯕ ꯀꯧꯕꯤꯒꯅꯨꯀꯣ ꯀꯅꯥꯒꯨꯝꯕꯅ MP ꯁꯅꯥꯖꯥꯎꯕ ꯍꯥꯏꯕꯗ ꯑꯩ ꯍꯦꯛ ꯁꯥꯎꯋꯦꯕ ꯀꯩꯒꯤꯅꯣ ꯅꯣꯏꯗ MP ꯍꯥꯏꯗꯣ MPꯅ ꯂꯨꯔꯕ꯭ꯔꯣ
ining thau le sem chana jaw le sem ba mayam di taw hai ai ge pa mane mayam hai bote ai gi ai le bak gi ning thau pam le bang ne 30 edi non dale pakang ma de gi ning thau konung le si di konung le si di khoi di kangla le si di ha loi da khoi gi wat pa le bak ma gi wat pa chalu wat pa le bra ba adu ning le ning thau ko na lai jong la lok jari ning thau ne da ning thau no ngang ba wa di le ba ma ka tai de thak chu ka hi de hai bây giờ khăn nào có thể sản xuất tổng rồi nhưng theo luôn cái này làm từ đó cái gì của nó sản xuất thì bắt sản xuất nhưng theo luôn cái mà thậm chí là vấn đề mà đây bác sĩ quay lúc xí bác nào nó đây bác mình lúc xí bác ai cho lấy tiền đây bác cái đồng tiền này quên là bố gì thôi tất cả cái này mà em sẽ ở đó nhưng thầu nó và là cái dù là MP mỗi lần để cái là phụ thuộc parliament phụ thuộc cái đó ở đó cái mà thằng quên là bằng thuốc nào bà đặc sinh biếu thằng quên bằng thuốc cái đó mà thôi bằng hình biếu aku gisi luai lam dong lay raba bikhari gi Manipur ni bikhani ni bani India ke kitip market ni lalun ba kathie ni India ri pusarti ni sa da bani masag labuk kuma lo ubang ngam jada bani Manipur chin thunga chapa ngam jada ba parja sing ni biam ni atuk to na maming gi ona India gi state abo na lay bani adra India gi timna matam na su ya party state kainaga thambiba handabada adu botu kadawi territorial council amuk thamba adu kadawi union territory amuk thamba adu botu kadawi ichiru pigdani ichiru pigdani na ichiru pigdan chabi tu go adu ni kayam sathina india go mi ju party state kai ne mari le thok thabiri mu tawuje adu inung thok khangbiyo inung thona ngara pokit ki ba pom jiro or ga adu mai pak na ba thabak pa ba honde biu adugi afaba sakthung adugi phondo sothara bandare bak Manipur gi miyam pajar gi da phangalaga sokhat pagi kara ka bang man biu haibte thamjage ya no menjai ngasi silbo zagi matam ga kai thopi dana notice indona thung sanok sariba news analysis program da sarw yabi budam jabu roibo ni kai khonu sari